Kurumjari SKTV News pu yengbiriba khwaipum namuk Bolivia ta khelambam na taram nokchari ahanbada maroiba pausing pizari Wetlands and traditional knowledge celebrating cultural heritage haiba themda ngasi Manipurda World Wetlands Day ingisingani kuntaruk ki palan thoram sing pangthoknakre Amasung Union Budget ingisingani kuntaruk kuntaret asina Northeast region da startup amasung IT ga mari leina ba thabak kaya gi khudong chaba piba ngamlagani haina hanagi Chief Minister N Birena phongdorakli Hauzik Pau Sandok Nupizari Directorate of Environment and Climate Change amadi Manipur State Wetlands Authority na khusam naduna ngasi state ki thakta World Wetlands Day ingisingani kuntaru ke palan thoram Imphal East ki yaral pata pangthukre Wetlands and traditional knowledge celebrating cultural heritage haibat hiram da pangthok pathoram aduda lenga ki Forest Environment and Climate Change ki Principal Secretary Arun Kumar Sinha Manipur State Wetlands Authority Technical Committee ki Chairperson Dr. K.S. Samungau Commissioner Dr. Sailesh Kumar Chorasia PHED IPR amadi Tourism ki Secretary Hungyo Worsang amadi Environment and Climate Change ki Director Dr. T. Brajakumar na chingbana maru oiba mithunglen sing oina sarukya khe Thoram gamari lainana Wetlands Virtual Museum amadi Top Dusara Village asi Climate Resilient Village oina launch tawkhe Manipur Amateur Polo Club ki Manipur Amateur Photo Club ki photo exhibition su maikhum hangdokhe Thoram gamari lainana Forest Environment and Climate Change ke Principal Secretary Arun Kumar Sinha Hai World Wetlands Day asi chahi khudingi February gi tang ani da pangthoktuna lakli chahi asigi oina pangthokpa thoram asigi hiramasina wetland amadi lamdam asigi nat chatnabi ani gi marakta leinaba mari masak takli Ramsar Convention 1971 gi matung inna state asigi loktak lek yauna India gi oina state kuntarukta masak khangdoklaba wetlands Ramsar site marfutara taruk lei mahakna hai ngalingai matamdagi Wetland area singa sida lauriba maru oiba thaudang asi mipum khudingmakna khangminaba changi lamdam asigi oina wetland area singa siga sagona duna hinglaklaba yelhongmi amadi khunja singna wetland singa sina lauriba thaudang amadi seasonafam gi matangda kupna marol khangi chatna kanglon kaya gi maram sing Mirol kayada wari oina liramba nat amadi chatnabigi laison tison pangthokpa amadi semgat sagatuna leirambana ngasishu wetland sing asidagi chana thaknaba amasung hidak langthak puthokpa amadi pukning wakhal gi pothapam oina season aduna leiramlibani haike Arun Kumar Sinha na makha tarduna kumja inglisingani gatara nipan da semkhiba The Manipur State Wetlands Authority amadi Nodal Officer oiriba Directorate of Environment and Climate Change na Wetland Area Humfutara Mathoi Manipur Remote Sensing Application Center da khusamnaduna marak mayung khangdok pangamkhre Ikoksing Part Uttara Part amadi Awai Thau hairiba wetland area ahum asigi draft notification thokre athuba matamda Manipur ki official e-gazette da fonglagani hainasu phongdokhe Aquatic Ecosystem Conservation Gidamag Integrated Management Planning Implement Taukre Wetland Area Singasigi Manung Channa Chaktariba Uchek Kaya Masak Khangdok Pagaloina Uwa Thabagi Thabak Sing Paikat Kre Hainashu Arun Kumar Sinha Makhataki We have 3,190 meter of wetland boundaries fenced. We have done plantation in around 100 hectare of land. We have removed around 77,000 cubic meter of silts and beets, 4 springs under rejuvenation at Chinkhe Hill, and 30 farmers have been trained in climate resilient agriculture, 10 vermicomposting units constructed for beneficiary under livelihood activity, 3 numbers of watchtower constructed around the wetland, 10 numbers of plastic water bank and dustbin for each household were distributed under the solid waste management program, and bird counts for the year from 2020 till 2026 has been completed. In conclusion, I'll say World Wetland Day is not just a celebration, it is a call to action. Let us work together to protect our wetlands and appreciate the cultural heritage intertwined with them. Wetlands and traditional knowledge celebrating cultural heritage haiba themda malim gyoina pangthoknariba World Wetlands Day ki thoram Loktak Patasu mai pakna pangthokre
Manipur University ge Department of Geography na silaga pangthokiba thoram adugi maru oiba pandamdi miyam yauna wetlands sing kanba amasung ngak selaga thambagi awareness pibene loinana Loktak Pat kanba ngak senba amasung pat asigi pat asibu matau karamna hena fajahanba yagadage haiba sida mafam adugi miyam da leiba wakalon sing khangtokpane Manipur University gi Geography Department ke oja amasung mahairoi sing yauna pangthokiba thoram aduda mafam adugi ahal oiraba miyoi singasu wahang pahung tawduna tathok tasin tawminakhe thoram aduda sarukya kiba All Loktak Lake Area Fishes Unit Manipur gi Secretary Oinam Rajena Loktak Pat ki ecology da kaitharakpa amasung masina maram oiraga pat asigi matengna punsi hingliba mafam asigi miyam na fangliba chaitheng kaya gi matangda marik chumba wafam thamkhe loinana Loktak Pat ta thokliba pollution asi solid waste khaktamak oiraktre biochemical amasung microplastic kaya pat asigi organism singda thengnare amaromda Loktak Pat ki fumdi asi nongmagi pauthok chauthorakpagi changsu hengalaktuna pat asigi ising fachilaktre maramaduna chahi amada yamdrabada numit marfu taradi ithai verage hangbagi tangai fadaba lei haina su rajena fongdokhe thoromgi saruk ama oina Loktak Pat ki akoibada sit sengbagi drive amasu pangthokhe maduda plastic bottle sing atai lemhau khak kaya amasu khomgatuna collection center amada thamkhe ngasigi thoram adu Manipur University ge Vice Chancellor Professor N Lokendra gi lamjing makhada pangthokhe bane Parliament ngarang puthokhiba Union Budget English ngani kuntaruk kuntaret asina Northeast Region da startup amasung IT ga mari leinaba thabak kaya gi khudong chaba piba ngamlagani haina hanagi Chief Minister N Birena phongdorakle Union Finance Minister Nirmala Sitharaman na Parliament ke Lok Sabha amasung Rajya Sabha animakta ngarang puthokhiba Union Budget English ngani kuntaruk kuntaret asibu thagatpa phongdoklatuna wafamasi N Birena mahaki X account ta post tawrakhibani N Biren gi post asibu report tawrakhiba agency gi pau amana hai Prime Minister Narendra Modi amasung Union Finance Minister Nirmala Sitharaman gi luching makhada kumja English ngani ga kuntaruk kuntaret ke Union Budget asina lebaga sige Information and Technology IT gi sector da achauba thauna ama piri asigumba IT gi sector da achauba awonba ama purakpa asina Northeast Region gi startup amadi IT ga mari leinaba thabak thoram amadi haithoi sing thoiraba naha kayana tongan tongan ba makhal gi thabak sing fangnana ba hotnabada hena khudong charagani innovation na lamjing laga puriba India ge digital economy da su budget asina ahen ba mateng kaya pangba ngamlagani haibagi thazabale haina mahaki post asida palli Amaromda Union Budget asibu taramna ogladuna N Biren gi post asina makhata na hai handaki budget asida farm gi pothok sing hena chauthok handuna magun leiba agriculture ki tongan tongan ba pothok sing marang kaina puthokpada achobu mateng oiragani masina lomi miyam gi senthok lambi hengat hanbadana tana khungangi punsi mahingda su awon ba mapurak pangamlagani haina N Biren gi post asina makhatari Tongan tongan ba kuki lal holup singa lenga ka khudyek pinariba suspension of operation sugi ground rule sing chap chana ngak na chatlibra haiba yeng sinduna mayek seng na khanghan biu haina Indigenous Peoples Forum Manipur IPFM amasung Foothills Naga Coordination Committee na Union Home Minister Amit Saha amasung Manipur gi Governor Ajay Kumar Valla da taksan kre hiramasiga mari leinana loop ani asina ngasi Union Home Minister amasung Manipur gi Governor da memorandum ama pisin kre hari Pisan kiba memorandum aduda fongdokliba wafamdi English ngani panda formal oina khudyek pina kiba sugi agreement asi state asida santi amasung tangdu leitaba fibam purakna bani haiduna chanarakibani lenga ki leiriba record sing atung inna Manipur gi tongan tongan ba district mangada sugi kadar lisingani ga chama ga humputare tongan tongan ba designated camp sing the thamle amaromda English ngani ga kun mangagi Sugi agreement loikrabasu agreement asigi ground rules sing khara semdok sadok laga makhata na agreement asi sangdok khibani adubo khutlai paiba militant sing maning tamna chathok chasin tauba toina thengnari haiba thawong asi miyam gi safety amasung security da chauna singnaba ama oibaga loinana pamdaba thodok kaya thoraknana bagi maram ohele karigumba khutlai paiba militant sing asi shugi kader sing oirabadi khutlai paiduna maning tamna chathok chasin tawriba asi ground rules sing thugaibani karigumba sugi kader sing natrabadi makhoigi mathakta masak thokpa thabak laukhat pa haibasi tawdaba yadraba amani maramaduna akaknaba matamgi manung
ꯃꯅꯨꯡꯗ ꯃꯅꯨꯡ ꯃꯄꯥꯟ ꯁꯦꯡꯅ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯃꯑꯣꯡꯗ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯌꯥꯎꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯂꯤꯕꯔꯥ ꯍꯥꯏꯕ ꯌꯦꯡꯁꯤꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ अचान मिराई नाइदना मणिपुर शांति लेहनबा चब चाब थबक लौखतकदबनी हाइना तक्सिनखे हौजिक पाउगी मरक थना तेनबा ब्रेक अमतंग लौमिनसे SKTV na local operator singidamag nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsi yawiu akupa marol gi damag mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक की मतुंग नमुका न तराम नोकचरी मखाता पाउ पिजरी थांगमैबन हिजम देवान लेकाई लेबा थांगमैबन यूथ सेंटर लिंखत की बगी कुंट्रागमरी सुबा फाउंडेशन डे की थौरम ngasi सेंटर असिद पांगथोखरे फाउंडेशन डे की थौरम अदुदा CRPF की थबक्तगी पोथाखरबा असिस्टेंट कमांडेंट येंगखोम संजीव सेंटर असिगे वाइस प्रेसिडेंट पुखरमब्रम रोबिंद्रो खुमन मणिपुर लेंगा की PHED के स्पेशल कॉन्ट्रैक्टर लाइस्ट्रम सरंगजीत अमदी फिल्म फोरम मणिपुर की हानगी प्रेसिडेंट समजेत साबम मंगोल जाउना अथोइबा मिथुंगलेन सिंह ओइना सरुक याखे थरम की सरुक अमो ओइना सेंटर असिबो हांगदोकपदगी अचौबा थौदांग कया लौरंबा लेखिद्रबा मेंबर्स संगी फोटो दा लेसु कत्तुना इकाई खुमनबसु उतखे थरम अदुगा मरी लेनना सेंटर असिगी वाइस प्रेसिडेंट पुखरमबम रोबिंद्रो कुमन फोंदोरकपदा थांगमैबन यूथ सेंटर असि साफोंग लखिबा चाही कुंट्रा मरी मपुंग फारे सेंटर असी हेक लिंखत खिबा निमित अदुदगी ngasi फाउबदा लमदम असि थोकपा तोंगान तोंगानबा इशू कयादा अंगंबा थौदांग लौरगा लाखले कुमजाई इंगसिंगनिगा कुल हुमदोगी मेगी तांग अहुमदगी हौदुना ngasi फाउबा चथरिबा इरांग असिना मरम ओइरगा अवा अना तारबा सिंगी मफमदा अंगंबा मतेंग कया पांगदुना लाखले लोइनना सेंटर असिना कोनबा मफमदा लेरिबा इनखलखलिबना हासिंगबु निसागी इपाक्ता चटखिदनबा मतम मतम की ओइबा थबक थौरम सिंह पाइखतुना मसा मऊ फबा खुनाई अमा ओइबा ngamnanaba angamba थौदांग लौरगा लाखली हाइनसु रोबिंद्रोना फोंदोखे लांजे हेक लाखु मतमदा हेक अहानबा हेक होरकपजे नसि लान थोंगरे हाइ मतमदा कोइ सेंटरना लेरबा मयामदिगी पैसा मयाम मागी पांगबिरतना बिरोन पांगबे मेडिसिन की यामना वाबा मतमदा कोइ मेडिसिन डॉक्टर उदर पुरगा लोइना हेक होबा निमिनि हुम जबेदा कोइ मोइरांगदा कइदा लोइना मणिपुर पुनमकी अखोई अवांगलोमदसु अदगी मनिंग साइडसु कोइ लोइना निमित कई निपान सुबना कोइ जेनजै अदुगा कोइ डॉक्टर अनि अहुम पुरगा इदा अदि खुमला पाक्ता हानबा लागु मतमदा अतै पोचु थिनबा म्याम लाय दुजु सेंटर कोइ मेडिकल की अखोइ मेडिसिन पुरा पुरगा चटपनि डॉक्टर चटपनि मतमदा गवर्नमेंट की ओइ कांबुचु करिगु मोइदा लं तकि लेतबनि जो सेंटर ना दु मतेंग पांगु यामजु हराउबि अखोइ नचो दुगी थमोइदा नुंगाइजबा फाउ अदुगा अतै अतै मतम मतंगी लाक्पा सिचुएशन क्यादसु अदगी लेबाकी ओइबा एनी सिविल सोसाइटी जना कनो हाजिरा कोलपदसु अखोइ जो सेंटर से अदुम लेबाकी सु खंगे अमा खंगे अदुम जो सेंटर जी यावे थामे पुनबु जोइसु एस्पेक्ट बॉडी मा कोइ तकनम लेबेलु की कॉन्स्टिट्यूशन मेंबर अमजु ओइबने जो सेंटर से मणिपुर पुलिस की ADGP लारी दोरजी लाटुगी मीटिंग मखादा ngasi khangabok awang lekai da leiba pujari high school की ग्राउंड दा कैरियर काउंसलिंग के प्रोग्राम मा माइ पांगना पांगथोखरे थोरमदुदा खंगबोक त लेबा KM ब्लूमिंग हायर सेकेंडरी स्कूल की प्रिंसिपल डॉक्टर रोमेन कुमार मंगांगना चलिबा थासिदा पांगथोकदबा एग्जाम सिंगदा अकीबा याउदना मदी इसाना इसाबु थाजबा थमदुना एग्जाम दा सरुक याननबा महिरोइ सिंगदा पाउताक पीखे Exams without fear, positive guidance, counseling and career direction for board aspirants haiba hiramda pangthokkiba session aduda khangabok da leiba ahum suba IRB ki commandant sarangthem hemantana mahairoi singda pungning thogatpagi tongan tongan ba wafam kaya thamduna tungda mai pakpa miyoi amamam oinanabagi paukta kaya su piki
Angka matang mo na start to playing pusi lagi terus ni. Mo om tengare. Nanti operation dokter operation ni tanjale ada magi menunggu je. Nafsu nale ni appendix ke je tanjale dah kahai ni. Aduna aku ini aku mau hendak kiba. Logically thinking to kiba. Adu ki patience lagi kiba. Mana bukan bermain. Jadi tu semua lah kahai pusi tu. Any ibu menunggu problem tu bukan noi ni sanggup dokter engineer any atau field mayam dokter engineer di hari atau field mayam leleng ni kau. Aduda aku itu tak nak hujan tinggi wina kangkan ba, hota bukan ba, adu tu ba hai bermain. Tampil ba. SAAC Badminton Training Center ning thaukhong na sinduna mamang thagi tang kuntra dagi ning thaukhong da leiba Mangol Nganbi College ki indoor stadium da chatharakpa ahanba let oina mutum singh memorial cash prize state level sub junior badminton tournament ingisingani kuntaruk loisin kre thoramaduda international umpire Hodam Gyanesona Pongdokibada Manipurasi sports ki powerhouse amani hairibasi hena uthok mangamba sanaroi singna thawai hakchang yauna honasi Bishnupur district ge badminton gi sanaroi kaya thorakpa sina district asi badminton masana ga chunaba amasu oiri malem gi thakta sanariba maming leiraba sanaroi kaya si ngasi ge sigumba state level gi arena da gi haurakhiba ngaktani maramaduna sanaroi singna pukning hanthaba tawdana malem gi thak yoba ngamna ba honasi haina magna phongdokhe tournament asigi chahi tara manga makhagi nupi machagi kanglupta IWDBA gi M Jelinia na winner oikiba ngamki nupamachagi oina boys KGBA gi Moirang Them Prince na winner oiki chahi tara humdoi makhagi nupi machagi kangluptana IWDBA gi Moirang Them Janelia chahi tara mari makhagi nupa machadana IEDBA gi Tomthin Nganba Sakrakpam chahi tara mathoi makhagi nupi machagi kanglupta IEDBA gi Chingkhai Nganbi Seram nupa machagi kangluptana KDBA gi Dalrik Pukrambam na winner oibangapke loinana chahi mapan makhagi nupi machagi kanglupta KDBA gi Rasi Thoining Thausam amadi nupa machagi dana BDBA gi Dalrik Pukrambam na winner giving toll phangke Training center SAAC training center sidana Moiraga Isipuna amadi mukun kaya training center kaya hanga anu sanarui kaya ututna hujiki Manipuri ayapna mungkin company hari haji ko lesi aduna world ki Indonesia ki Myanmar ki Malaysia ki China ki player sanari ko mayam si sanari ko pura su tari ko mechi chapan sana banina wasi pungamanina hujiki Manipur se India power house ani kitna power house badminton game में सिर्फ जैसे निवी मौके ले Hausigamok state sidanga sigi oikiba ainga sagi pau pizari ICAR Regional Center Lamphel Patagi Fangba report ki matung inna ngasi state sida khwaidagi sabagi chang asi Celsius degree 13.3 oiki loinana khwaidagi ingbagi chang na Celsius degree 8 ni nungsite yawa ising manel gi chang na ayukta chada marfu taret amasung nungthildana chada 38 oiki Hauzik loisalakpada maroiba pausing amuka hana pizari Wetlands and traditional knowledge celebrating cultural heritage haiba themda ngasi Manipurda World Wetlands Day 2026 ki palan thoram sing pangtoknakre amasung union budget inglising ani kuntaru kuntaret asina northeast region da startup amasung IT ga mari leina ba thabak kaya gi khudong chaba piba ngamlagani haina hanagi chief minister N Birena phongdorakli matang asida bulletin asilo sinjari Manipur miyamgi punsida khwaidagi hena maroiba state asigi lebaga sigi amadi malemgi e pau singi dabak SKTV news pu meeting tadro lebio punmok pomukana khurumjari